Connect News Media Tabiriba Singbu Taramna Okchari. Football World Gi Grand Event Oina Longnariba FIFA World Cup 2026 Hogadaba Matam Yamsilaktre Adubu Bharat ki football fencing gidaba masi bad news oibiyari. Maramdi Housik Fauba Bharata Masigi telecast ki damak final agreement deal Tonadri. Masigi Maram FIFA Amadi Geo Hotstar ki Marakta deal final Tobangamdri. FIFA na Geo Hotstar ki joint venture bu Football World Cup 2026 ki broadcast rights Yon badagi deny tauki. Geo Hotstar na broadcast rights ki damak FIFA bu crore samudra haibadi $20 million pinanaba offer tauki. Adubu FIFA senfam asida broadcasting rights yon bada yakide. Masigi arthadi world ki khwaidagi missing yamba lebak Bharata football fencing mathang thadagi hogadoriba FIFA World Cup Yengba Fangloidouribra. Media reports ki matung ina Reliance Jio Hotstar joint venture ki mataida Sony na su broadcast rights ki damak wari sanaki adubu Bharat ki damak atangba broadcast rights pu yengduna broadcasting company amatana broadcasting rights lainadri. Subnagi Bharat natana China su FIFA ki atangba broadcast rights ki matangda houjiksu confuse oiri. Hanadi leba asida CCTV mangzonana rights lerami adubu houjik asumna tawdri. Media reports ki matung ina FIFA na horakpada Bharat tagi 2026 amadi 2030 gi World Cup broadcast right ki damak crore chamapan nifu nipan haibadi $100 million demand torami. Aduga 2022 gi FIFA World Cup Bharat da on year tawkiba matam aduda Reliance ki media branch na chorakna crore samri yankhaida broadcast right leiki. Handaksu FIFA masigi manak nak pasenfam pamli adubu company sing senfam asi khars tawbagi ready oidri. Indian Broadcasting Company sing na FIFA ga loinana broadcast rights ki housik fauba dil tawdribagi achoba maram time zone gi khenabasisu amani. 2026 ki FIFA World Cup US Canada amadi Mexico da sanagani. World Cup ki match Indian time zone gi matung ina numidang pung 12 makhai dagi ayuk pung 3 fauba oigani. FIFA masida Indian broadcasters sing advertise dagi hena earning tawbagi asa thamnadri. Maram asina Indian Broadcasting Company sing FIFA bu hena paisa piba pamdri. Masigi mataida advertisement market ta slow amadi global geopolitical tension gi effect su broadcasters sing strategy da fanglami. Loinena Bharat ta football houjiksu limit viewers sing gi game oina lawnei. Maram asina company sing na ahen ba paisa khars tawbadagi masabu kannari. Aduga FIFA na hairi Bharat amadi China leba animak ka houjik wari sanari. World ki lebak cham hundra manga gi manungda ayam lebak singda broadcast deal tongnakre. Lakadaba matamda masida achoba decision lawba yari. FIFA World Cup 2026 subnagi football khakta nate prithvi ki economy amadi internet ki power test ki achoba event amasu oigadori. America, Canada amadi Mexico na host tawba tournament asibu Bank of America na future da data media amadi football gi maong mataw pumba ongadaba adugumba mega event amani hairi. Handaki World Cup asi housik faubagi khwaidagi technically challenging event oigadori. Tournament asida team nifu nipana saruk yagani amadi sahar tara tarukta punna match chamaga mari sanagani. Prithvi pumbada chorakna miyoi crore chatrukna yengnagani haina panari. Data ki matung ina subnagi World Cup ki final match khaktada prithvi ki apunba internet traffic ki 7% saruk mathantana consume tawgani. Matam asida generate tawgadaba data chorakna 2 exabytes fawba yoba yai. Masi chahi nifu manga sangba 4K video ga manai. Masi Qatar da tawkiba mamang World Cup ki comparison dagi saruk nifu manga heli. Amuktada miyoi crore manga da apan bayaudana match utpangam nanaba streaming company sing amadi broadcaster sing 200 terabytes ki bandwidth reserve kaloinana ready tawnari. World Cup asi 5G amadi artificial intelligence kumba technique ki houjik fawbagi khwaidagi chawba live stress test oigani. Tournament asigi field da goal amagi marumda $1 billion gi match yauri. Experts singi matungina World Cup asi chorakna $41 billion gi investment theme da base oigani. FIFA amadi World Trade Organization WTO gi study amagi matungina event asidagi global level da $80.1 billion gi output pigadori amadi prithvi pumbada chorakna 8.24 lakh job create tawgani. Masigi effect sumnagi stadium khaktada limit oiroidori.
स्पोर्ट्स टूरिज्म होटल एयरलाइंस अमदी डिजिटल पेमेंट सेक्टर दा चाउन हेंगटपगी थाजनरी फुटबॉल फील्ड की मरम पल्लबदा हंदकी कॉम्पिटिशन असी ह्यूमन एस्टिमेट्स अमदी मैचिन कैलकुलेशन की मरक्तसु ओइगनी बैंक ऑफ अमेरिका की एक्सपर्ट्स 35 की सर्वे अमदा 40% मीसिंगना फ्रांस बु टाइटल की ख्वाइदगी चाउब कंटेंडर ओइना लौरी एक्सपर्ट सिंगना मसी लौनरी मदुदी स्टार प्लेयर किलियन एम्बापे अमुक हन्ना गोल्डन बूट माई पाक्तुना माकी टीम बु फाइनल फाउबा पुखटकनी अयाम मीसिंगना मसी लौनरी मदुदी फाइनल मैच फ्रांस अमदी स्पेन की मरक्ता तौगनी अदुबु डाटा असी AI मॉडल दा हाप्तुनी येंगबदा मसीगी रिजल्ट खरा तोंगाली AI सिमुलेशन दा स्पेन की माई पाकपगी पॉसिबिलिटी फ्रांस तगी हेन उदली स्पेशल ओरिबो अफमदी हंदक टीम पुंब की नाकता फीफा की फुटबॉल AI प्रो प्लेटफॉर्म की एक्सेस लेगनी मसीना सेकंड खुदिंगी डेटा पॉइंट्स क्रोर क्या की एनालिसिस तौदुना प्लेयर सिंगी स्ट्रेटेजी फिक्स तौबदा मतेंग फंगनी फीफा मसीदा 2026 की वर्ल्ड कप सुबनगी गेम अमद नत्ते टेक्निक अमदी पैसा की अपुनबा प्लेटफॉर्म अमा ओइगदौरी मसीदा पृथ्वी पुंबगी इन्वेस्टर सिंग अमदी इंजीनियर सिंगी मिडियंगसु फुटबॉल फैन सिंगुमना थमनरी असुमना फुटबॉल की मेगा इवेंट असी भारत की फुटबॉल फैन सिंग येंगबा फंगद्रा नत्रगा फंगलोइद्रा हाइबसी होजिक्सु मयेक सेंगद्री लाकदब मतमदा करी फाइनल डिसीजन लौगनी हाइबसी येंगमिनसी वीडियो सिदा ngasi gi di matang soi fawbadang thagasari